Rims Hospital da nongalamdaida phone huran basanglakpa tumningai mobile satlaga chenkiba ama phare masing yamlabani Rims manungdai manglibase More Turen Wangmalai kai ward number 7 dagi yamba ningthaujam Jotin Maitai relief camp da ngasi laikhidre moregi oina kuntra manga sure relief camp da laikhidaba Sahi taruki nupi masa ama ikai khumna manghan khiba han sahi kungi phadok pikre July 8 gi general strike sem saba loire tha asida prime minister Dr. Badi parliament mamang da protest tawgani khunja sing da kihan khangan baga loinana imung da changlak potsai munna ba honaramba mioi mari khunja sing na phare hairi KIA ga PDF ka bamo gi landform dagi military ga mayokna bangam dabadagi maning handorakre Kachin state Jiribam angang ahum amasung nupi ahum hatkiba Thaudoki case Chargesheet Thagtlamdre Hardcore NIA da Chargesheet Thagtlamdre haksina lauragani haina khangalakre Myanmar Laibakta Rebel Group singna makhoi gi area oina control taunaba hotnabada akanba mawongda khut thoknari MU Ojanupana nupi mahiroi sing body search tawi haibagi wathok oire